Mayambu Kurumzari Basics Update na ngasisu crime story anikag puduna lakchari. Ahanbada puzarakliba case asi Hyderabad ta yamna safe oiba high profile oiba miyaysingi koluf amani haina launariba mafam asida yamna tamtiba mihat ama chathaduna koluf asigi high profile gi family singda natana mafam adugi miyamgi thamoibu aki tuzungba piduna Mihati na hatpi krabi Masagi chahi yankai surabi Renu Agrawal ki case ni. Thawdogasi Hyderabad ki Cookerna hariba high profile singi apartment oiriba Swal Lake ta thokiba thawdog ni. Mapamasida Masagi chahi yankai surabi Renu Agrawal asi tamthina masamaki yum asida hatpi rami. Renu asi city still gi businessman ama oiriba Rakesh Agarwal gi loinabini. Laibak tiba thawdo asi thokadaba September gi tang tara yumjakation numit asida mahuksagum Renuka gi mapuroiba Rakesh amadi machanupa makogi business ki damak ayuktagi office ta chatkirami. Renu yum asida makogi thabak inkhangda mateng pangnanaba leiriba Harsha hariba miyai asiga lehoki. Nungti numit khudingi Rakesh na magi nupi Renu da pung manga tarakpa matamda magi thabak bafam adudagi adumak call tawraklami adubu Renu gi aroiba oiriba numit asida call tawba matamdadi call adu receive tawrakide Rakesh wakhalda thabak chinbagi oiramgani call back tawrakani khanduna ngahak leiki adubu pungai amamuk haukraba phawbada call adu tawraklamde masidagi Rakesh na amuk call tawki hanjin call tawrabasu Renu na receive tawrakide nungtigi tawba thabak ama oibanina thabak chinbagi ngahak paihogdaba taragasu call back tawrakpa yabagi matamdi hele masina maram oraga Rakesh pukningda singnaba khara poklami masimagna mahakna mahaki thabak mafam adudagi mahaki mayumda thuna yangna halaki mayum yoroba matungda mahakna doorbell adu khinglami adubu imungdagi response amata pirakide masidagi mahaki thamoida hena singnaba poklami Madugi matungda mahangna leriba apartment adugi thangnana leriba miyay sing amadi kolub adugi miyay sing adugi matenga lanana balcony dagi imung aduda mahak sangki mahangna imung aduda yorokpa matamdadi mahaki thamoida yamna awaba piba ama haibado oiki mahaki nupi Renu makhong amadi makhut animak punsillaba matungda thawai yawdraba hakchang oina ikheng lagta imung aduda taduna lerami Loinana imung aduda leiriba sanalupa paisa sing hapagi almari upu adusu hangdoktuna amari koisai saiduna leiramba thengnarami masigi matung tarakpada apartment aduda leiriba miyai singna police ta paw piki police ki team su mafam aduda lakhi loinana forensic science ki team su yawraktuna mihat asigi matangda sport verification chathaki maduda police na Kangbangam kiba asi Renugi hakchangi tongan ba parsingda sathina sokhiba mafam sing lerami pressure cooker na kokta thombagi sokpagi mafam sing ngaksamda thangna lenkibagi khudam sing phangki masida natana mai amadi thabakna singba Renugi hakchangi saruk singda katina thindet kibagi asokpa mayam amasu lerami Loinana Renu mafam aduda khudakta laikhidabani lanana mihatpa sing adusu mafam adudagi sanalupa paisana singba sing lut tawraba matungda chenkhibani haibasu khangbangamki Renuka gi mihat asi ningthijana plan tawraba matungda chathakibani haibasu police na ahanba thijinba sida khangbangamle imung asidagi lut tawkiba asi punna sanatula mari sel oina lupa lakh 10 muk almari adudagi Toukhre haibasi confirm tawki loinana police na thogdogasi yum asigi mapandagi sanglakpa miphatta huran chinthi tawba miyai singna sathakiba natte masi yum asigi manungda leiba miyaina sathakiba thogdogni haina police na chingnaba poki police na masi masu khangbangamki madudi Rakesh amadi mahaki masanupana thabuk mafamda chatkrama matungda yum asida lehuriba asi Renu Agarwal amadi makhoigi imung asida ikuidana numit 10 gi mamangda imung adugi thabak inkhangda mateng pangnanaba haiduna Kolkata da leiba agency gi khuthangdagi hire tawduna yum aduda Jharkhanddagi leriba Harsan hariba miyai asiga punna lehobani haibasi khangbangamki
Police na satharakpa investigation gi matung ina Harsha hairiba nupa asina makhoi gi apartment amatada leminariba Rosan hairiba sarben asiga pau phaunaduna makhoi anina mihat asi chathanaba khujin thorang pumnamak chathakibani masigi matungda makhoi anina Renubu yamna tamthiba mihata hatlaba matungda Harsha amadi Rosan bathroom da changduna iru jarami loinana makhoi gi itairaba firol sing adu mafam aduda adumak thamnam laba matungda anauba firol sing hongdoktuna Masada manam nungsiba perfume saiduna makhoi ani apartment adudagi yamna normal oina maithongda aki bagi sakpham amata tadana mafam adudagi mong hadana thoglaki numit adugi pung mangaga minute ani chatpagi CCTV footage ta Harsha amadi Rosan lip tongduna makhada kumtharaki loinana Renugi scooty aduda makhoina lutoruba pochai sing adu haptuna apartment asidagi thokhibagi CCTV footage su phangbagamki Police na footage asigi matengna makhoi anigi masak khangki loinana makhoi anigi khongul liba hoki Amaromda police na su mihat asigi evidence oinanaba crime scene adudagi fingerprint amadi makhoina selam charamba firol sing kudimak lokhatki loinana Laikidrabi Renugi Haksang Buna postmortem taunana bagidamak puki amadi thaudo asigi matangda mother case ama Bharatiya Nya Sahitya gi section 103 clause 1 ama register tauduna miyoi mangana saba police team amana maraleraba Harsha amadi Rosan thibagi thabak chathari loinada ekis ani asi athuba matamda fagani haiduna phongdokli Renu Agarwal gi thaudo asina maram oiraga apartment asida leriba miyam gi thamoida yamna nungai taba faurami loinana thaudo asina yum amagi thabak inkhangda mateng pangnanaba mi thiba matamdasu magi identity amadi background sing asi yamna maru oirakli Anisubada pujarakliba case asina Jharkhand gi Jamshedpur gi Azad Nagar Police Station area gi Sanakya Purida September gi tang taruk thangjanumit asida thokiba thodokne mafam asida masagi chahi kunga mari surbi Sneha Kumari mahangna leriba baragi ka aduda masa mathanta petrol hejinduna mai thazaki mahangna leriba room aduda mai sakpagi maingal amadi maikhuna singba karakpa aduna maram moiraga Mahaka yumthangnana leriba sing aduna Snehagi room tamna laknarami loinana Snehana leriba ka adugi thong adu hangdukluba matamda Snehagi haksangdu ayamba saruk sing maina saklami loinana mafum aduda leriba miyam sing aduna thawai kubakta haftuna Snehabu kananaba honaki adumoinamag Snehagi haksangi sada marphudi maina saki loinana mafum aduda leriba miyam sing aduna Snehabu kudakta MGM Hospital da pukalaklami adubu Snehagi oiriba phibam adu yamna critical oibana maram oraga doctor singna hospital amada amuk refer tawraki laibak thibadi lambida lakpa matamda Sneha taibang panasi thadoktuna chatkirami Snehagi asengba leifam asi dan ban hariba mafam asidagini ngasidagi tha taruki mamangda mahakanu sinariba Subam hariba nupa asiga makhoi ani asi yumban punsida khongdaduna leminarkhibani Subam asi transport department da thabak ama tawrami loinana mahaki nupina masa mathanta petrol hejinduna mai thabaki matam aduda Subam di ransida leiba mahaki thabak mafamda leirami yamna nungaitaba thaudo asigi pau police singsu taduna mafam aduda yaurakhi thaudo asi mataw karamna sathakibano haibagi matangda wahong pahong chathaki amadi mafam aduda leriba miyam sing adugi laktagi Snehaga yumthangnana leriba Jitendra hariba misak asina Subam amadi Sneha asi kaisulaitaba maram amagisu hekta marai turai taunabagi thawong asi yamna toina tawrami masina maram oiraga Sneha asi masa mathanta sijanaba yamna tamthiba phirep asi lauramba yai haina phongdoki amadi Snehagi family na bara piduna leriba Yumbu Binod Pandena phongdorakpada laibak thiba thodok thokpa numit aduda
Isnehagi yumda thoidokpa anganba matamda khadna seinambana singba thokiba leite. Masigi matungda numidangda Isnehana leriba yum adudagi meikhu yamna karakpa uki loinana manak nakpada leiba miyam chanjinnaratuna thong adu kaukhairaba matungda mafam adu leriba miyam sing aduna Isnehabu hospital da pugatkibani haiduna Yumbu asina fongdokle amadi tholiba thodo sigi pau tabaga maki mapuroibasu raipurdagi halaktuna maki loina bigi aroiba mathau mangam pangthokhi adubu hojik phawbada Isneha masa Mathanta suicide tawjariba asigi maram chakchana khangba leitri Miyamna channel asibu nungsibiduna like comment subscribe tawbiramu adomgi mamal naidraba support asina miyamda makhatana crime gi warising pujarakpada thauna oijaribani maram asina miyamna channel asibu nungsibiduna like comment subscribe tawbiramu tabiriba singbu amukahna khurumjari